ngaknanaba hotnabada Congress amadi BJP hunabagi matam natre haina Congress MLA K Ranjit na haikre. Kurumjeri ISTB ki numiti mugi pau meeting tabiri basing taram nokcheri hoji pau sanot pizari. Manipur gi apunbagi saktam ngaknanaba hotnabada Congress amadi BJP hunabagi matam natre haina Congress MLA K Ranjit na ngarang wangu laifam makha laikai community hall da pangthokpa miyangi mifam da haikre. Manipur thugaina bahotnariba Bharat Sarkar amadi NSNIM anigi framework agreement yaningde NSCN-IM gi waroshin purakpada Manipur gi apunbagi saktam amadi ngamkhai kahenba yaroi haina pangthokhiba wakat mifam ga loinana miyangi mifam aduda MLA K Ranjit na makhatana haikibada Prime Minister Narendra Modi na election campaign da framework agreement Manipur kaibagi wafam yaugde haina makhau pong na laukhrabasu framework agreement ki matangda parliament ki standing committee na report thagalakpa matamda article 371 clause A asi Manipur dasu chanarakpa yabagi fibam lakpadagi miyam na lamdam mashida wakat mifam miyam gi khongchat amadi mifam kaya pangthoktuna lakle. Congress Party na di Manipur gi ngamkhai amadi apunbagi saktam thugaina bahonarapada mai leiduna cheloi miyam gi damak khalaga thabak toriba chief minister na thau leitana thau thibani haba wafam asi laibak thibani framework agreement Manipur thugaibagi wafam yaugde haina BJP gi wangangloi kayana discussion hour da laukhiba adu haujikti kadai da chatkhre haike. BJP su Congress su chenba yawa BJP ko Congress ko hunna ko sumang de apun hunna ide apun ke hana haje Muimasan na Diwali, anda so operation na bago district wise ko mo kay sit in protest wala pero wala yung message na kaya ko kani ano na kaya siya po so kasi to pero sa Congress ang clear wala lang ko ano kamera hari mo yung BJP na taw mo ito taw tiba isu ito na isu tiba na kusi chimi sa sina hari mo taw mo ito na taw tiba no yang sabi ka no Kaya positif betul. Karena saya BJP ini wangan lo yang mana, lawan ini negara itu kanda, pending discussion ada ni, Manipur kaya ni wapam, ya okey. Ada saya kasi betul lawan lo BJP ini, apa yang kaya saya ini pentingnya. Social Welfare Club Sandan Khong Wangu Lifeam Unemployed Youth Organization Lifeam Youth Association Wangu Tera Unity Adult Club Wangu Lifeam Women Social Welfare Organization yauna tungan ba club organization amadi marapai bigi lup kayana sindu na pangtokhiba miyamgi mifam aduda Nambol Kendrigi MLA L Loken Wakem Kendrigi MLA K Mega Chandra Congress ki Wangangloi and Bhupen yauna miyoy kyana sarukya ke miyamgi mifam aduna Manipur gi ngamkhai kaiba yaroi haiba slogan kya lauke. Nongpok thong hangbana Manipur gi tunggi laibak lepada achoba thogdang logani haina Act is Policy Committee Manipur gi convener RK Sivachandra na phongdokre wafam asi committees na Indo Myanmar Fraternal Alliance ka kutsam nadun Imphal Hotel da prospect of Manipur and Saigang region gi matang da pangthokpa citizens dialogue ki thorum hogdokpada mahak na phongdokhibani thorum aduda Manipur gi ningthau leshemba sana jawba madi ISTV news gi editor in chief Brajendra Ningombasu sarukyaki citizens dialogue asida technical session ahum su yauri ningthau leshemba sana jawbana nongpok thong hangle haiduna aikoi harauduna leithokpa matam natte masigi kanaba lahongnaba kanna hotnagadabani